ngasi numida waram phongkiba tongan manipuri sifongsingdagi maruoiba ipausing khongwatsaraga manipur top channel gi mekedigi myamna thamjigi ahanbada chief minister na lusingduna kangla gi haujangda dharma gi lusingba singa loinana covid laisetagi mipung khudingma ki punsi kanbinaba laison pangthokre malem gi lebak sinma thungna sandoragliba tamthiraba covid 19 laiset asidagi manipur gi mipung khudingma ki punsi taibang pan bu sembiraliba taibang mapuna kanbina lamda masida laidiba tongan dharma kya gi lusing masingna saru yaduna ngasi kangla lephamlen gi nongsup thangba haujang da chief minister en berena lusingduna lining laisun gi thoram pangthokre covid 19 gi SOP ning thina ngak tu ngasi lamda masigi tongan ba lining satliba dharma gi lusing basingna lining thau sana mahi temple board Sri Govindaji temple board amasum atop lining satliba dharma gi lusing basingna saruk yaduna mana thajaba lining da yumpham moiduna taibang semba mapu gi maphamda thamoi singna lining lesson pangthoktuna tamthiraba covid 19 laiset asidagi manipur miyam gi punsi kanbinaba thawni jaki ngasi pangthokkiba lining lesson tawbigi thoram aduga mari lainana chief minister en berena miyam gi maphamda phongdokkibadi lamdam asida punna khunda minariba sana mahi Hindu Christian Islam Sikh Jain singbasingna waraklaba matam haibidi hanna yengbada aikhogi kanamata lairaktraba matamda taibang semba mapugi maphamda sangjaduna miyamgi punsi tamthiraba laiset asidagi kanbiyu haijaba natana upai lete tamthiraba covid 19 laiset asina imung manung kiyagi mama mapa masin manaw masa masu kya ama kaina khibagi haujuk awaba mayunari adubo laiset asina positive oiba miyoigi masing lisingi mathakta haigalubadagi haujuk satre lomda haitharakle aduga miyoi kun hena nongmada laiset asina siramba du ngasidi taragi makhara haitharakle asumna manipur miyamna laiset asi thengnabada hainingai leitana waraba matam asida ehaki wakhal faurakpa isorna pirakpa paukta ki matungina covid 19 laiset asidagi ngakthoknaba manipur miyamgi punsi kannabagi damakta manipur khunda minariba phurup kanglup ki amata oina punsinduna lanthengminaba tai haina su khanki loinana lamdam sigi dharma gi lusingbasing amato oina lining laison pangthok minaduna tamthiraba laiset asidagi miyamgi punsi kannanaba ngasi taibang mapugi maphamda haijabagi thauram asi pangthokpani haina supali atopa maruiba pau khuranamo national health mission gi makhada covid warrior oina thabak tawribi nurse kya gi tha ahumgi tolop pibidana leire national health mission NHM gi makhara covid warrior oina ana layengi thabak tawribi nurse kuntra henbagi tha ahum gi tolop amadi TAPB dabagi awaba mayoknari hairi pausi esina phangma paugi matung inadi national health mission gi makhara thabak tawribi nurse kuntra rom asina covid 19 gi sample collector oina Imphal international airport amadi TG Higher Secondary School hangdoliba covid test of duty taduna covid ki sample collection tawbigi thabak leptana sithari oinana PPE setuna nongmada miyoi sanirom sample collection tawbigi thabak sathabada yamna sauna awaba mayoknare adubo makhoi gi thagi tolopti matam sana pithok pidre hairi pausin hai nurse amamamda thagi tolop oina lupa lising taraga mari aduga TA na nongmada lupa samgo yankhai piri nurse kuntra rom da tolop phangdana awaba khanglibasi March thadagi May tha phawba tha ahumni hauju phawba mari leinaba authority na miyeng sangbidabadagi tolop pithoktana leiri tolop phangdaba sina covid 19 na maram oiduna curfew thamlingai manung asida makhoi gi imung manungda yamna sauna awaba mayoknare maram aduna mari leinaba lenga ki authority gi miyeng sangbiduna makhoi gi phangpham thopa tha ahum gi tolop amadi TA pithok piyo haina suphungdorakli amasung atopa yamna laibak thiba paw mana Bishnupur district ta police home guard amadi VDF yaona personnel marfugani pan covid positive oire haukiba June mari phawbagi manungda Bishnupur district police personnel humfuga mari covid 19 positive oire aduga district asida mathau toriba home guard personnel ahum amadi VDF personnel kunga mathoi positive oiduna puna district asida law and order ngakpara asauba thaudang lauriba security personnel marfugani pan sure hauju active case oina laidibana police personnel manga home guard ama VDF ahumni aduga miyai humdraga mapana license asida phagat khri panma yabadi Bishnupur district police ki SP Riyadasini laisram su covid 19 positive oibidigi hauju home isolation tawduna lairibani haina sufungdorakli atopa pawamanamo Jenims ki hauju oidiba director gi makhara thabak tawgadabagi mahutta thabak toksarage haina doctor amana principal secretary health ta ayiba sirol pisinkre Jenims ta hauju professor amadi anatomy gi head of department oina puriba Dr. S
Thoihenba Singhana Hauzik Jenimski Director Oire Miyosigi Makara Tabak Doduna Legadabagi Saruk Tabaktagi Potazarage Haina Principal Secretary Hel M. Sisio Zenim Society that Jun Mangara Ayiba Cyril Pisan Cre, Cyril Asi, Zenimski Din Academy, Amadi Medical Superintendent Su, Copy to when a piggy. Magna Tabaki Toxer Haina Pisan Kiba, Cyril Asida, Palibadi, Zenimski Hauzik Director Oiriba Mue Sigi, Makada, Magna Tabak Tauduna Labisi, Mangonda, Humiliate Taubagum, Pauri Amadi, Masada Lazariba Ikai Kumnaba. Mang Taraknabagi, Maram Amohele, Aduga, Zenimski Administration gi, head when a Puriba Mueshina, Manaba Miyang Yangduna Asumba Tabak Taudabagi, Maram Kiamasu Maki Cyril Aduda Pali, Hennes Pundorakli. Atopa Pao Manamu curfew Manung the Impala Akoiba Mapamsing traffic jam Oire, Police na curfew to Kaiba helmet up the Mue Kuntra fine Tian Cre. COVID-19 license Asidagi Ngak Tonaba curfew Tamduna Miam, Satok Sintobagi, I think, but Tamlinga, Sera Asida, Nasi Ayuk Pung Taru Tagina. Namit yung mapung baro fawda curfew ya thingba laidiba Imphal Sahar manung amadi akoibada mafamsingda gari satok sasin gi sang hengalakpadigi traffic jam oikre curfew gi athingba thugaiduna tholakpa amadi helmet optaba mioi kuntra Imphal Police Station gi OC and ingosana lusingbu team amana fadana fine ten cre curfew gi athingba laidingai da khwaidigi hena gari satok sasin tawriba mafamsing adudi Nagamapa lambi paring amadi kaisampat wohengbam laikai lambi paring asini lambi paring ani asida engine pan gari masamadi asobosing signa sign up ngamdana COVID-19 SOP thugaiduna satok sasin tawki oiriba phiba masina curfew gi athingba thambagi kanaba leitabaga sapmanabagum tawki asumna Imphal mayol maktada gari satok sasin gi sang amadi mi punbigi sang hengalakpa tarabadi COVID-19 license asi makhatana paksana sandokpa yabigi oithokpa sang yamna wangna lei haina supali atopa paw manamu barde pangthoklamba miyoi taraga manga police na pharaga hangoi chonghankhre ngarang numidang Thobal district ki manungsana Yeripok Phauden Kairanbi hairiba khul asigi imung amada COVID-19 gi SOP phongna thugaiduna barde gi thoram satharamba nupa masa taraga manga Yeripok police na faraba matungda hangoi chonghankhre COVID-19 gi SOP thugairaga barde gi thoram pangthokle haibigi paw COVID-19 task force 1 km gi volunteers sing phangmarigi Yeripok police ta paw piduna naha sing barde pangthok phamdagi phaki police na faraba nupa masa taraga manga adu ngarang numidang lambi da puthoklaba matungda pungkhaya marum lambi da hangat handa hangoi chonghanki masigi matungda naha sing adu principal Magistrate Thobal gi court puthoklaba matungda police na COVID-19 task force 1 km gi volunteers sing da khusnaki makhatana COVID-19 task force 1 km na naha sing adu makhoigi mama mapa sing da amuk khusnaki haina spouse na makhatana phungdurakli du myam pause lu silakpoina ngasi Manipur gi oiba COVID-19 update myam na thamjaramge myam loi fuktaminase hamasong haukiba pung kun gi mari sida Manipur da miyoi supnagi songwaga maudraga ni pan haibedi positive oibagi sangsi hantaraktuna haukiba pung kun gi mari da miyoi songwaga maudraga ni pan positive oikre hairiba miyoi singsi Bishnupur gi yangkhai ga mari Sandel gi taru Susampur gi marphugom doi Imphal East gi samaga taraga taret Imphal West gi saniga ani Zaribam digi taraga mari Kaksing digi kunga taru Kamjong digi manga Kangpokpi digi ama None digi ama Senapati digi mari Tamenglong digi manga Tengnopal digi taret Thobal digi humdraga ni thoi ukhul digi ama punna miyoi songwaga maudraga ni pan haukiba pungkun ga mari asida Manipur da positive wenkre hairiba pungpham asida miyoi Bishnupur digi ama Susampur digi ama Imphal East digi taruk Imphal West digi manga Thobal dagi miyoi apun boina miyoi taraga manga hokiba pungkun ga mari asida Manipur da COVID-19 na positive oidun laikhidre hairiba miyoi si tharaga apun boina hujik phawba COVID-19 positive oidun laikhidaba miyoi masingsi sanipan ga maudraga taruk sure suhairi amasum apun boina hujik phawba Manipur da COVID-19 positive oheliba miyoi masingsi miyoi lising yangkhai manga ga sanipan kunga nipan sure aduga ngasi haukiba pung kunga mari asida miyoi satret ka marfuga humdai COVID-19 dagi naba pharaktuna haibidi haukiba pung kunga mari asida positive oibi sangdigi recover toba miyoi masingni henduna apun boina ngasi phawba recover tokiba miyoi masingsi miyoi lising nifuga mangaga samapan ga nifuga nipan sure ado hauzik nahanduna lairiba miyoi masingsi hanthare haibidi positive oibigi sangsi hantharakpaduga recover tobigi miyoi masingsi hengalakpana maram oirakan active oya hauzik nahanduna lairiba active case si miyoi lising nipan ga samapan ga marfuga marini
अदुगा ngasi siankiba miyoi taraga manga aduga apun boina siankiba miyoi masingsina miyoi sanipan maudraga taruk sure haina supali aduga state si goiriba hauji hauji recovery rate sina 82.30% laidi haina ngasi covid-19 update sina makhata na sa phungdora ki duga ma hauji koina di matang sa lusinjarage anabu ipawsin choi choiduna update pijarake pungai minar sena senela sigi makedi ki thamjari masum patoksa kiblo so kiblan kip kya yars memanga pigane thank you